Isauna sola mafam sing State Minister Nandong Tata Yengsin Kre Matik Zaba compensation about the reimbursement pigan had as Hazaba Pikre. Center the Gilako Ministry of Home Affairs team members of Manipur State Disaster Management Authority Galoin and Isauna sola mafam sing Nong Tata Yengsin Kre. H1N1 Sandok Palena Manipur Tengnere virus infector of Mio is hospital the lying Yihana Health Minister Jen Kumara Fongokre. Amasung Bangladesh ki Akbar Sa locality level flat Amada Manipuri Naha Ama in Nang Sadana Legamle Atopa Mana selling fan the Torian the Legamle. Ma'am Kurumzari and Omni Impact News ni Ayokram Somindron Hosik Punjas Pogimro Pausing Miam the Pijari. Chief Minister N. Birena Isauna Sola Basingi Matik Saba compensation and the reimbursement Pigan Hena Fongdokre, Wafamasing as Chief Minister not Luching Bakangu Omana, Tampaki Mafam Kia Isauna Sola Sohal Libachibo, Nong Taktagi Yangsin Magi Kongchat Machal Matunda Fongdokibane. Ngasi Kongchat to the Works Minister Tongam Beswajet, State Chief Secretary R. Rasmi Amade, Additional Chief Secretary Dr. Suresh Babusu, Paumi Karagalorian Saruyaki. Ngarangi landslide na maram oiduna laikidra mioy sing adugi kari thabak paikat kan hena paumi sing hangkiba wahang amagi paukum piraduna en birena laikidra mioy amamam da lupa lak mari mari piragani Churachandpur da ising iraina chentha khibadagi mioy ani laikidaba adugi su ngarang lupa lak mari mari pi krehena phongdoraki yum su khrap soe aduga maruina khogi agriculture land khogi hana phau hullaba kholba siam pak kharpa ngso hill da su ningkhai ba khokai ba du khoi tim ma thai tongan ana hair ba punam maksi pura ss tor kanda je center da kisu khoi am toina faunari na center na masi ongtong area survey tor kanda chief secretary ne kaina tor kanda ongtong phajuna final ma kayam shoke ha bi final assessment toksina satpani mangi ba tari ba soi ba plan tori mam je khoi best level da khoi government side gi kadi to we age ha bu tor kanda maru marangi adagi lawgi adagi yungi mangi ba kholi ba soi ba in call nung tori me nga nung mayam ama tori se sige khoi reimburse tong na ba government side ge akan ba tholo kut Ngasigi Chief Minister ki Khongchat aduna hek halakpaga Manipur State Disaster Management Authority ki Vice Chairman Adim Pamaisu saruk yaraduna Ministry of Home Affairs ki team manasu nongtaktagi yengsin ki Home Affairs ki Central team aduda Ministry of Home Affairs ki Joint Secretary Prakash, Agriculture Director Dr. K. Manoharan, Assistant Director Finance B.K. Misra, Transport and Highways ki Assistant Executive Engineer Sachin Kumar Gautam amadi RD ki Under Secretary R. Krishnan Sarugyaki. Khongchat adu loirba matung adim pamaina khongchat adu da tampaki mafam sing kaya yamna ising tumjil labage haiba khangba ngamle makha tabu in isauna solaba khunja singa hakthengna unagani haba wapam phongdokhi. Aerial team tawraga survey tawre ising thumba aikoina sangsanba ngamdaba aduga singja singa yamna cover tawba ngamdabina pak takna ising se thum khrabdina ngasi se akhoi ge chopper ge mateng lauduna akhoi hodik aerial survey tawre aduna feasible report aduga thumliba area kayamuk chawna thumge have singa sidagina chapchan akhoi phangi aduga asigi matung taba aikoina yum kai shock laga leiba affected oireba khunja singi mafam da kitang visit tawrukini Ngarang Senapati District Manung Chanba Tamfung Khul da sing ningkhai ba nansin khibadagi thiba fangda lakpa khul adu chairman Haisang Lakpi Machanupa Liulung bi sahi kontra manga ngasi sina fanglei panmi abad ngarang pung tara taba adu aida Mau Police Station gi awangom da kilometer samarom chalaga leiba Nagaland gi Peren District Gyoram dai da leiba Tamfung Khulda sing ningkhai bi thaudo adu da khul asigi Fairang Zali Sai Kuntra Taruk Abokwa Nanzubi Kodak Laiki Dabane, Luna Mio Karaman Asok upon Nankibane, Soklaba Sing Adude Ngailang Pungsui Sai Yankai Humdoi, Haintipi Sai Nifumanga Mapuroiba, Hailang Insolungbi Sai Kun Apokwa, Hai Sobing Sunita Amadi Solomoni, Insolungbi de Gripki Lever Niamade Sunita. Sunitagi Mapuroi basu gripki lever amadi Solomon na Sunitagi masanu pini hari.
Nagaland ki Visemada National Highway 39 ki saruk landslide thoktu na namtha khibadagi Imphal Dimapur ki lambi faunaba ngamdre miyamna chathok chasin tawnaba amadi tangai fadana sangdaba yadaba polam sing puba gari sing chatpada khudong chana nabagi dama Kohima dagi Kigwema Sakhamba ma amadi mau amadi Kidima dagi mau taba anobu lambi ama semba hauna naba Marilene authority na thabak lokhat pa haukre hari Thasi ki tarahum noida Wangoi Assembly Constituency ki manung chanba Khaidem Mapada Imphal Turel ki torban kaiba du ngarang ayukta ki hauduna Assembly Constituency ki MLA ol luko yauna torban semjin du ngase ayukta ki gari lantok lanchin yakre ningsing ba yabadi fitsa manifu hena sang torban asi ki saruk kai ki badagi Assembly Constituency ki manung da laiba khul taret lom yauna yum listing ama hena ising na tumjin ki bagalonya na lakol amadi ngayok farm kaya ama ising tumjin ki banei Nakal Maramda Assembly Constituency Sig Manung Chana Isauna Sola Yumthong listing ani Chamapan Lom Gisana Tanganaba Cheng Chak Amadi relief items sing Manipur government Pitaraktuna Isaun Awab Tarab sing the Yentong Naba Yumnam Huidrom Tiam Leshang Kongda Laiba Social Welfare Club Ki Community Hall the Pashinduna MLA Ol Lukoina Sem Shadun and Lady Hariba relief items sing Asi Wavgai Vloki SDO the official singer Gi Kuthang da Awabtaro Miam the Yahon and Bahot Nabane and the Kisao in Awabtaro Miam the DC Gi Kutang the Peter relief items sing as a Mafamasi the Pashinduna Niam Jumna Awabtaro Miam the Yahon and Naba Hotnari. Almost low Pingayo Palm, Nimpam, oh, number totally Mang Taeduna, which Sakatagi, Pibaba, Messin Kelanitigi, Magi Besista, Lowayaba, Pibab to Su, Sakatagi, Quena, Loktaraga. Farmers singi maru ina koi di log sing ujaraga nga yok jaraga koi to maine hingba kendra mani Manipur sarkar de ngam ngai panghan ba ya ba lo ba ya ba do koi chief minister ga tanaraga mari le na ba si council department ge officer sing ga tanaraga pi ba ya ba mateng wangoi kendri paja gi damukta pangwa ya ba mateng pangjage hai Manipur ki mafam kaya da ising isaw thok liba sigi saruka moina andro gi lafum ayamba ising thumjin ke duna law ubu yada bagi phibam da laire andro assembly constituency ki manung chana laiba poiro lakon hauji su ising thumjin duna laire andro gi akoi bda lebe ching sing da ki chumtharak pa ising amade thawbal turel da ki chensil lak pa ising na maram oiraga andro gi lakol ayamba ising thum ki banei ngasi ising thumjin khraba lakol asida Forest and Environment Ministers Oiriba Andro Assembly Constituency ki MLA Thongnawjam Sam Kumar Chatuna Yengshin ki pagaloina miyamna mi paiba tawbigano mari lenaba department singa tanaraga isingna thumjilabla form singda kari tawbu yabagi haibadu yengshin gani fongdoki loina singda u yanduna pamlo ubuna chingba tawba amade mausagi saktam manghalakpa yaba thabakya tawbu asina turel sing thenjilaktuna isaw thokpu sang helan bane masi khangna miyamna mausagi saktam kannan naba hotna minasi hana su fongdoki Andro Esigiso 78% di koi lophom low low shi ahamba plantation to myam to simu men ko sikrai de horopono da khoi praja sing na khoi umang kok tholakpa ade sing da pamlo uba apam pam mong da sing thuai rakpa da sing thuai ga lengoi pek tharakpa si myam sina khoi leiba turel myam si Manipur gi amba turel myam si koi phut kun jang si bet event gi mai thongkale koi mayai ka ba poppy plant thajalakpa adum da koi forest department na poppy gi mahuta koi na poppy thadana khoi LIG se LIG ji khoi uraka thabi am LIG to gadi khoi tang bu poppy man tang eba khoi hadak phogdi pi bada Manipur gi praja myam do si pi ga phogdi myam sing si pi ne government na khoi announce tore pi bu hore kitang thuna pi na ba kai no da matam thengal labina ngasi tha gi ba phogdi se masi ga hayeng thab do ani do difference lai praja myam je khoi mi pai bi ga no khoi soi na khoi government sina sab chana khoi stand tori praja gi to Ayush के डायरेक्टर मदे ट्रेबो इंडिया मणिपुर ब्रांच ना लुपा लाकमा लोरना जेनिम्स आउटसोर्स ना लुपा लिसिंग तारामरी के सेंफम इसाउन सोल बसिंग गिदमक्ता चीफ मिनिस्टर रिलीफ फंडा मतेंग पांखरे चीफ मिनिस्टर नोंथोंग बिरेन गी मियंग मखादा ngasi ahumlak suba miyam gi numit pangthokre numit asida manipur gi mafam kya da gi lakwa mioi cha kya na chief minister ga unan namagi da babu parada leba chief minister secretary ta ngaina ki State ki miyamna maruaina health and social sector ka mari lena scheme singi kana fangdaba thengnare department singna piriba policy am de scheme singa si yengsillaga hena phaba mong da semdokna ba honara gani hana chief minister nongthongum birena fongdokre chief minister nongthongum birena ha kebada lainga gasina miyam unan nabagi da pangthok liba miyam gi numida sida lakliba miyam gi masing asi handharak pa laitri miyam gi wakat singa si taraba matungda
Sangsata miyamna thengnariba khudong chadaba ase lairaba anabaga mari lenaba khudong chadaba sing disabled singi saktung ningthina phangdaba mapur oiba laikhidraba singi oiba welfare scheme sing darkar leba mioi singda phangdaba asina oiri miyamgi warol sing ase taraba matungda social scheme amadi policy singa beneficiary singa gi marakta lainariba gap ase hantananaba tongan ba line department singi official singda instruction pikre loinana follow up tawna su khangan kre Han Lairiba Health and Social Welfare Scheme Sing as Atu Matan Streamline Tauduna, Hian Faba Scheme Singna Maut Sinjinaba, Lenga Gasina Warif Lorgan have a wapam su, Chief Minister and the Fondoki. Lairiba Hanagi Scheme Sing Yakulo review to Butar, Social Welfare Combat Hanina MOBCG, say Ban Manipuram by in a housing to Catalaga, we do sing the Maka health care that had the end of the winner, the scheme Mama. Sumaina, Social Welfare the Lairiba Sing Hajana. Paisadi am labor center to get you come the Amadesula. Streamline Pajana Torkan, the Queen of Mating, Pang, we have a Zaga, Pang the Buggy, Misi, Pagat Pangam, the Budong labor. Piri and a Karikanani. Piri were Portuguese effectiveness, Maduki result to Fang the Canada. Technopol District Headquarter Amasung Moreda Su Miam Gidumit Pangtokre, Numerous Technopol DC Office Amasung SP Office Pangtoki. District asigi tuan makul sing da gilak miyam amsung kul ningthau singna DC amadi SP da wakat kya thamki miyam aduna DC raghumnoi da More town mai mamli basi ngalhan biu Technopol gi kul kya da water supply matiksana thaman biu veterinary department laihan biu haina wakat ki Technopol SP Dr. S Ibomcha gi office da amasung More police station da su wasiga miyam ga unaki H1N1 2009 virus na sandokpa pandemic influenza hai na khangnaba tamthira balaina makhalasina infection tawraba mioyama Manipur da thengnare hiramasigi matang nga sinungtil all secretary leba masagi office chamber da paumi singa unaba mada health minister L Jent Kumar Fongdo khibada Imphal West district ki mafam amadagi masagi chahi nifumanga rom surubanu pa ma thas ki tang marida laihau hau yana sijo hospital da pukalaki ma ki Laina Layong adu khara section ingai oibadagi Sijo Hospital da ICU da thamduna layenki masigi matungda Mumbai da leba SRL Limited da test tawna namagi damak blood sample thabada positive oire haina ngarang report tharakibane nakal moramda tamthirab laina asdegi ngakthongna namba hidak marangkaina leire rims amadi jenims ki isolated water layengna namba sem sabada natana laina asi thengna nambagi damak state health service na thawrang kya local lab ofum su fongdoki Health services at the government Manipur, we have already given instructions to the RIMS and the Jenims authorities in the Madugi instruction. At the Madudam Makoida Akuna Pamise, soon Makilanagi, the isolation ward with ventilators, Dakar labor. The isolation ward say, Jenims Kina whole wing nama provide to Vira, and the RIMS Kina room manga, Nupagi home Nupiani. Madu room manga provide to about sorry room native home manga aduga hari besing si masih ventilator yaram daba yawu singdu madu khudak madu pura akoi war front to bodong na khudak madu ma ventilator singdu operate to honana ba functional to honana ba hadina masih no metem to tongna ba haibagi madu kan chele Imphal ki Common Zone 5 ta kang sipadagi ahal oirabana piyama Japanese encephalitis nare mafamatuda Imphal ki district malaria officer laktuna yengsil kibagaloina malation fogging kap hokre ahal oirabana piyadu thasi tang ahumda laihuna chingba layong kya lakpadagi ras medicity ta pukatuna layengki ma ki igi sample loroba matung zenims tangarang test obu matamda Japanese encephalitis ki layong oiram laheba khanglakibani hari District Malaria Officer Dr. S. Priyokumar Luchingba Kangbu Amana Narib Ahal Oiraba Adugi Imung Manungal Yauna Akoi Bagi Miyam Gasu Unaki Dr. Priyokumar Layong as Fang Lehaduna Karigumamata Fat Pakhaningai Oide Mafamadugi Miyam na Kang Sihan Miganohana Paujan Piki Bagalona Ising nem tharak laba matamda kang masa pok pasing adu chathok hankinan naba state malaria department dagi gambuzia hade banga si lobi ba yagani hana so fongdoki
malaria ki section ki side ki ngarang nan khu staff meeting tawre care lo basna khoi gi respected CMO gi makha da mana jam kana jaga relief camp to base health camp to na pangthok honari adubu ising jina khara handar pa matam sida kang masa pogla ga akhoi da kang mi khoi praja mayam sida kang chi aga malaria dengue amasung Japanese encephalitis sai bana base lakpa ya bi chance sam wang ni district administration side gi any kia sama disease ma lere na kafam to thode koi khudak ta preventive measure se koi mayam timuna club sangsim minaraga hona minaji ai request to report lei adugi as a part of that today we are just here in this common zone 5 Bangladesh ki Akbar Shah locality laiba flat amada Manipuri naha ama ihing naing sana leiramle atopa mana ceiling fan da thauri yanduna leiramle makoi animag University of Science and Technology Chittagong da medical gi mahi tamliba mahiroi ngakta ni hari makoi ani adudi kaikhu maning lekai dagi Khalif ki machanupa Asif Sheikh Jai Kunmanga amade Khabam Makha lekai dagi M Major gi machanupa Wilson Singh Jai Kulum doini Thaudo singarang numidang pung taramathoi helakpa matamda mathol taruk wangwa building amagi mari suba mathol da leiba ka amada thoki ban hari Police ki matung ina Wilson na Asipu thang na tinduna halaba matung da masa matanda thauri yanja ban hari adubu Wilson de Thangnaba adalaiba mioi sina kalhore made makoi ani bu khudak ta Chittagong Medical College Hospital pukhat ki Asipte Hospital sina puraki amade Wilson de kanba ngamau ki bani hana police na hairi Bangladesh the based over news website Bangladesh Pratidin gi matung ina Asifa made Wilson ngarang numidang pung taramathoi makhairom tabat adowaida makoi gi ka da yu thangmina ki numidang pung taranithoi tarakpa adowaida makoi gi ka da gi Lang bagi makola mataba dagi makoi gi ka thangnan leiba India macha Neeraj Gaur na makoi gi thong hangdok na bahona ki adubu thong adu manung dagi lon marab na hangdok ngam kide adubu atopa sojai sijin aduna thong adu hangdok pada Asip na laimai da ihing naing sana taduna leiramba made Wilson na thauri yanduna leiramba thengnarakibani thawdok asigi matang na police na thijin ba hokre Afpa ki marumda security forcing na kahen mathong security forcing ki kahen mathong yaning da fongdok la duna kangla get mamangda ima taran nithoi na mafi thong da changchin ki ba khongjang adu ngasi Manipur ki miyam na ningsing kre ngasi observation committee anti repression day na sinduna GM hall da kangla get ki thodok adu ningsing duna anti repression day hana palan tau kre Thauramadu mari lena na malem de leriba mipum khudimakpu nihan mangam kiba khongjang aduda mapungoi bthaudang lawkiba nupi sing adu ikai kumna utki ngasi ki thauramadu da Manipur Human Rights Commission ki hanagi member KH Jonjon GP Women's College ki Department of Political Science ki retired Professor Rose Mangsi Haukif Observation Committee ki Chairperson KH Anandi UCM ki President Ilangum Johnson amadi Lanai Loop amadi Sangstan kya ki mute amadi miyoi kya na saruk yaki ngasi ki thauramadu sarya ki ba Human Rights Alert ki Executive Director Bablu Loitong na fongdo ki bada lamdama sida security personnel singna AFSPA ki marumda akan mana achum masai masida kanana su karimata tawbu yaroi haiba matagum lisang sina lamdama sida miyot minai tawduna laki Miyoi kayama ki punsi temsing na ki nupi angang kayama ki izat mangan ki security personnel singi kahen thawong sing asigi manung channa kumjal sing ani chumna mari ki July taram di taramathoi gi lona ba marakta bamon kamputa ki thangjam manorama bu Assam Rifles ki personnel singna yumda gi faduna pu khraba matung na nupi oi bi ki izat mangal ba matung tamthi na hat ki Thawong asibu yaning da ba made pen da fongdok tu na nupi tarane to na kangla get mamangda nupi oi bi singi izat tungoi naram laga mafi thong da na changchin ki ba khongjang adumak Indian Army gi mamai da khupak na thab gum thoki amade Assam Rifles na kangla thadok tu na chatki haina makha ta ki अखोई दा सिंगर को मतम दा अखोई की समाज से एनी भारत सरकार नो वगैरह मयांग लानी नो वगैरह अवांग हाउ नो वगैरह मणिपुर न साथी बसे मणिपुर की सिविलाइजेशन न साथी बसे मंगों दा याम थीन तौर अबा याम थीन नंबर अबा अदुर गदी मदुदा अकन ब रिएक्शन अमा बक 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 लाक की पोट से मसी अखोई की लू तोंग दा यावदन लैखरबा अमदी मदुगी पोटो इमा तरानी थोइसना याम फजना पृथ्वी सेगा क्राइना मी अमतन तौखिद्रिबा मोंगदा अदुगा याम थीना भारत लानी सिंगना ngame chaure sakti leire kuju khulai pire na tawdo makhajai खुपा ना थाबने लौजे
Ngasi nungtil Jiribam Town Hall da All Manipur Women's Voluntary Association Amawan Senduna Crime Against Women have a team da Miam Gimi Pum Pangtokre, Tormanda, Dr. Danabir Laisramna, Manipur Ginipi Singna, Lebaki Taudo Wato Kia Singda, Ngasi Fawad Taudang Lodun Lakli, Masagi Marana Yoba, Natabada, Levaki Apun Boyba Isu Singda, Manipur Ginipi Sing Katokun Lakli, Fondoki. Ngasi ke thorum tu da MI Paksana Mangang President AJUCA amadi Y Kunjarani Devi President Amauba anina mathang sida Chief Guest amadi President oina sarugyaki Hanagi Chief Minister Okram Ibobi ki sahi taramanga ki lengak manungda loktak ki fumtakta sabayum ke amai thadok piduna senja thumja sathaki bo wathokpu Central Bureau of Investigation CBI da thigal namba anaw Manipur lengak na lauki bo warepu Maoist Communist Party Manipur na taram na okli amadi thagat phongdok li hana lona thinker balu basigi standing committee gi coordinator Kyonghan manga na thokpa chiro lamada khangalakli Loinana wathok ase CBI sinamaki damak miam hopna taram no okpu ki thoramam lup asina pangthok no number warif lawgani warif asida Manipur miam na mapung fana saugat pi waina su cherol asina makha tarakli Manipur ki ahanba Cherry Blossom Avenue Androgi Santai Natural Park da semgalagani ngasi Forest and Environment Minister Thongnawjam Sam Kumana Institute of Bioresources and Sustainable Development IBSD ki director madi tongan scientist sing yauna Androgi Santai Natural Park ta Cherry harib u pambi ase thaduna Cherry Blossom Avenue semgat pa hokre Government of India ki Department of Biotechnology ki makhada laiba National Institute ma oidiba IBSD ki achobu thaudang ama galunena Manipur ki tongan mafam singda Cherry harib u pambi ase lising manga dagina tarafa thagadori Ngasi ki thoram ko mari lenena Minister Sam Kumar Sendra amadi Siri Lily Village tasu Cherry Blossom Avenue sing semgat lagani fongdoki Cherry hariba laisat pa upami makalasi maling tongan mafam sing maruaina Japan da yamna hoba pukning huna ningthi zaba pambi makalamane tangdu laita daba amadi ingsik pa lamdam amagi symbol oi haina riba laisat pa botanical mamingdana Prunus Serasoid sana ko ba u makalasi mapung mari fabat matam na sahi ahum changi loina November thada chayol ani rom pambi asida laina pumthan thana satuna puning huningai oiba masak oiba u pambi ni loina na atopa pambi singna carbon dioxide gas chupsin sangdagi seri harib u pambi asina carbon dioxide gas chupsin bagi sang asina yamna hele ngasigi Cherry Blossom Avenue semgat sagat pa hogdok pugi thoraman du saruk yakiba IBSD ki Director Dinabandhu Sauna Fongdo Kibada Manipur Forest Department sahi asida upami laktara thanu pandam thamli base thagat ningai ni adu upami singase thabada mawong chana fazagada mawong na ningthina semi dun tharabade yengbada fajahanduna lam koiba kya gi pungning stingsin ngamgani Fongdoki nakalam romda androgi santhai fakt lak palam koiba singi damakta dam community hall ama san naba ure uyung sutamki Thai plan si kayon sigi fazaba top magi ke normal mai faza sai hom da maji full growth awne in the month of November da sakani Santhai National Park ki si mahuk sagi National Park ki faza mathak sida Thai plan si hapel lagadi he na koi tourist singi natraga koi ki fazaba do e masak thongna ba adu asi ka na koi ki environment protection to boyamna magi carbon dioxide yam exhaust to san basing san ba makhan plan lamane endra ta so koi na tourism gi yam fazaba potential leina mafam so koi plan tarone thaba horani siro gi makha to so koi gi kabham do siro gi top fazaba siga ade sigi fazaba siga ani si singhong da government of India North Council gi makha to so koi na andro ne siro ne sendra ne ahum ji koi pajana koi develop tawna ba koi North Council da koi proposal thare on the minister to thabire and si sengkhan tawragadi within this year da koi haiba kan saktam khradi mathang sei di u phang Matanga soida break am lawzage Manipur amadi malengi tongan I paw single loina na ekoi break ta gyamna thuna hanjarake impact news bu migeng ta duna lebiu break matung na mayam mom na taram nokchari loina na bulletin sig makhata bu paw sing miyam na pijari Thawal Police ki SPK Mega Center gi miyang makhada Thawal Commando OCS Sadanandan Luching Commando team mamana ngasi nungtil pung mari makai tabada palen dagi miyoy ahum nongmayam di makoina tongpa gari ka konana fare faru miyoy singadu karam lalo lup ki no haibari khang ngamdri faru miyoy singadu de Chandel district ki Ayhang village dagi
Zamgolen Kongsai Elias Lun Sahi Kunmanga Apokpa Zamtang Kongsai Morewat number 3 dagi Let Kozin Mate Sahi Kuntaret Apokpa Ngamzalum Mate Amadi Singat Subdivision gi Tonjang Village dagi Khupkhan Thang Ngaite Sahi Kunmathoi Apokpa Bungzalian Ngaite ni Makoy dagi magazine ani galoina AK rifle ani SIM card galoina mobile handset Mari amadi makoy na tong Tata Sumo Victra registration number MN04A5711 galoina na police ki team maduna fagat pangam kibani Laumi Singna Sing Isau ki awaba mayok na ring da agriculture department na ningthi na har PB dabdagi hen awaba mayok na le haina nongchup Imphal Laumi Sinmi Sakot Thaurang Lufna department asibu ninda tarokli Lamsang Assembly constituency gi Lukher Maya Lekai Community Hall da Paumi Singa Unaba Madalu Pasagi President AC Moirang Themna Lenga Kasina Matam Chana Har Fangandabana Laumi Sing Awaba Mayok Nare Lenga Kasina Imphal West Har Thampam Sang Marang Kaina Leire Haragasu Moirang Churachanpur na Chingba Mafam Singidi Leitri Har Leibadasu Subsidy Pire Haiba Wafam Leragasu Arapa Mafam Digi Lampel Tana Har Lob Lakota Selena Changan Lifong Toki Unabatu the Yaukiba Laumi Singadamaga Tabak Tauriba El Nabakumarna Fongto Kibada Agriculture Department Yimyo Singda Har Fangan View Hana Chalubada Tabada Nuaitaba Wahiwata Sizin Rakpayawi Sanjen Tongdagi Salan Kakabamatung Lamfiel Har Lobo Chatpada Q Sang and Lefalaga Mi Chama Kaktamak Pigan Hana Si Hectamak Techila Har Fangdrabanina Lobuk Har Side of the Yadi Haiduna Mamal Hena Tinglaga Har Lena Kiba Fabo Yawi Hanasu Fongtoraki Pangotraba Har Sing Pidi Hybridin Pigi Walo ribe miam sing hidi saruk sam gi manung da saruk tara ka tani ji phangi baji har loba chatpagi matam do har dun marang kaina phangakna ngasimak phangi haibagi khudong cha basu pangdaba sina maram bore kanda lomi akhoi di yamna wai chinja pu thok ka badi lomi ni ngasai gi walo ribe sing si mengkhar ka do lomi akhoi ne mengkhar chagadabani lomi amana mafam da chatlaga har launa bagi awaba ka asi mayuk na basi akhoi tatna thengnai siguma mayam thengna badagi akhoi na mihut silaga mayam sigi mamanje kitang tana mayam da phangan bangam na bidam ta khona dana ai chamak se keno da department na toina chalaga haiba sida akhoi da har pibi dawa adagi akhoi da makhoina athiba wahi mayam am thambiba amadi akhoi changak pa matam da makhoina welcome to bidawa achiguma mayam se akhoi pende Kangla Life Hamlengi Kongbu Omana Lamdamas the House Hosik is sound Singba Palm the Todo Watoka told the Basibu Koknaba Marueba Life Hamlen Ahumda Numit Humni Sumnet Satarakba Ira Tony Toram Lushin Cray Hadaba Ningtau Lasham Sana Zawi Ayava Young Pangtok Ira Tony Toramada Sang Basel Gitembang Tongju Kendri MLS Weriba Works Minister TH Bishwajaramade Torban Ketrilika Gram Panchayat Ki Pradhan Sunil Anina Pangla Kibadu Wusu Kangla Life Hamlengi Kangbu Duna Tagat for Fondorakli Nakalam Ramda Hanak Tok Libi Ising Isa Omadi Tado Watu Kaya Amukana Toktana Naba Manipur Kining Tau Lesiam Sana Zawu Yauna Sana Konungi Famnaiba Madi Amaiba Amaibi Singna Hangang Sing the Lariba Ibudo Marzingi Kubamda Irat Tony Krehari Moirang Isina Tumjilaba Mafam Singi Awabataraba Imung Singda Tanga Assembly Constituency MLA T Robindro Masung Bishnupur District PICD Executive Engineer El Gokunjandrana Mating Pangkray Say Yankai Matungda Say Sigi Ising Isauna Sendra Tanga Oinam Kaibul Ithing Nachingba Mafam Sing Asi Isingna Paktakna Tumjin Kibani Isingna Tumjin Krama Mafam Singa the MLA T Robindrona Sing Bek Chamanga Club Ki Kutang the Yantoki PICD Executive Engineer El Gokul Chandranasu Ising Afabasem Nanabagidamak Chlorine Powder Physic Green Nachimi Polam Singsu Yantoki Handak Akoi Tang again the toy basing house say young Kayam Daitare maybe within last 50 years Sina Ahan Bani Kizakuna Gamzaba Kara our Tapazing Ziki Sing Makara Yena Kona Makona Akoi Saitik and Hona Zabane Adu District Sigi or Bakoi concern DC Ezo the Suki whatever Porumak said with Chapchana with the Pagum Jagre, other Pazagi Sikisu with DC Saitisu
moi relief ki leiba adu material su khoi ma chana pibirak na ba khoi ju appeal tawjari Handa ki sao sinamram oiraga lamlai assembly constituency ki manung chana laiba lamlai amadi chalo da awab tarab miyam da thakna ba ising haukiba election da assembly constituency da BJP ki miref oikiba KH ibom chaga loinana lamlai municipal council ki member singa khusham naduna yenthokre baikhalak laiba thawrang sida khunja singna su thagat phongdorakli Ibom chana phongdorak pada aseguma thawrang ase assembly constituency asigi atopa mafam singda PSED ga khusam naduna pangthokre loina bleaching powder na chingbasu yenthokre hari Thawbal district manung chana laiba tekcham gi lausi part ki akoi bida lerib laumi sing ikop amasung kharung part lomdagi makholak pa ising namaram oiduna makok ta khut hapnare gari fawu chatuna Gari fauna duna lalolitik tawgi maruaiba lambi kaya ising irolungda phut tara hen lup khre isina thumjin khrab lofam sing amade irolungda laikharba maruaiba lambi sing da ngasi BJP Thawal district president langpoklapum Devan amade Ningsing loop tekcham amasung lausi part ki akoi bida leriba club singi member singna hi da chatuna yengshin kiba loinana survey tawkre ngasi ki khongchata du saruk yakiba BJP Thawal district president langpoklapum Devan na Makholak ising namaram oiduna ngagi farm chama yankhay amasung law pari chamanga rom amadi maruiba lambi sing irolungda laikiduna mang takliba mayam asigi survey report am atu matamda marilenaba department da pikhatlagani haraduna makha na pangba yaba mateng pangani haba wafam su phongdoki Top makha lekai singyan loop na thokpa chirol amada top yaral amadi wakha lakon dasu kumgi nongju namaram oiduna ising isau gi awab mayok nari masida media gi miyoi sina coverage tawbirana na ba made lenga ki mari lena ba loisang gi miyoi singna awab tarab miyam gi awara passing asibu amuktang yengsin biduna sarkar am lai haiba matau ulhan zaningi haiba wafam phongdorakli loinana khetrigau kendra gi MLA nasu lomi sing gi awab asida miyeng sangbi na ba pukning chingchilakli Isauno sola ba mafam kuntra Dalit sina Manipur state na sana thakna ba polam sing tengbang kre Haribu polam sing adudi cheng bek humpu manga hawai bek kun manga thum bek kun namadi yerum na chingba polam sing ni Kharam Phurup ki afabu mairoi sing okpagi thauramama chingmairong dalaiba Tribal Research Institute TRI Imphal da pangthokre the Kharam Students Union Manipur na sinduna knowledge comes wisdom lingers haiba wakhalon da thauram da pangthokibani Sayasagi CVSA vosim amasung kosim na loba class 10 amasung 12 ki examination singda mark yamna wangna fangdu mai pala kharaba mahiroi sing khakta natana Bachelor of Science Bachelor of Arts amasung Bachelor of Commerce loishilaba mahiroi singda su pukning thawatuna sel gi mana sing khushinaki Thauramadu saruk yakiba PSED gi minister L Dikho na phongdo kibada mahiroi sinna punsi da mai pakpa mioi ma ogi harabade Ishwar da thajaba thamduna hotnaba kan magaloina na education ki mangal ningthina leiraba kandata soidana punsida matik saba mioy ma oiba ngamgani phongdoki loinana Kharam Phurup gi afa matik saba mahiroi ani khangatuna Manipur University na recognition pi kraba maud leiba Asupi Christian Institute lemna mai masing taman na bagi khudong chaba su pi ragani ha bagi thajaba thamki If you want to become somebody, if you want to do something, have faith in God and you will succeed. I know that I have gone through life like you all, and I know the kind of situation that you all will be having, the temptations that you all will be having. The world is very fast, and now the world is so developed, and you people can participate, you people can take the opportunity, can avail the opportunity, everything that is available with us now. Kanyakumari dagi Punjab ki Hussaini wala fawba chatkadaba Sakho Thorang ki paujel puba long march amang asidagi haukre All India Students Federation AISF amsung All India Youth Federation AIYF na sinduna long march adu chatkibani Hariba khongchara se September ki tarani thoi fawba chathaduna Punjab ki Hussaini wala hariba mafam aduda loishin gadawri hiram masigi matang da
ngasi BT rota leba Iravat Vavanda AISF amsung AIYF na sinduna pangthokiba thorom amada AISF Manipur Council ge Finance Secretary Laifrakpam Gyaneshwar na phongdorakibada Safe India Change India haiba wakhalon galoinana long march adu sathaba haukibane khongchar asigi nungu paujaldi mipum khudimak thabak fangallu mipum khudimak chap manaba mawongda lemna scientific education fangallu haiba tongan tongan paujal kaya yauriana phongdoki Masigi kanosida akhona slogan mayam haitara law akhona employment for all enhancement of Bhagat Singh National Employment Guarantee Act che kanaton ba free compulsory equal and the scientific education kan ba ade secularism reservation in private sector electoral reform shape public sector stop attack on tribals and the Muslim Hepatitis B amasung C lemna lain bagi nomungi web health camp ma Mantri Pukhi de laiba Sarma building de pangthokre Hindustan Construction Company ICC Private Limited na sinduna Konam sung Sifla Limited ki matenga lonana camp de pangthokhi bani ayuk angan bagi matamda haukiba camp adu da charak mi oi cha marom da hepatitis laina ga mari lena hidak lang tak sing lemna yenthoki Itham Nungoidagi Kundrakam Bimala Kawa Misakama Hokiba Jun Kuntarukta Sankai Village Amadi Thawai Kuki Village and Yimarakta Tawal Turel Sina Fangle Hokiba Jun Kuntrada Post Mortem Taurabamatunda Si Bakchang Si Zenimski Mokta Lairi Yum Gimyo Sinangasi Pawasi Bakchang Si Low Lakta Maramna District Magistrate Ukrulgi Order Magimatung in Aroiba Matomangam Bangtok Laganihana Litan Police Station Topachiro Lamada Kangalakli Nakalam Ramda Manipur government ka ZAC ga yana product fawa bimola gi asi bhakchang poloi bi yaroi hana mihar asigi mai to sem kiba ZAC gi chiro lamada khangalakli Sahitya Academy New Delhi amasung Goa Konkani Academy Goa ani Sinduna Literature in West and Northeast Indian Language sai biramda seminar ma Panaji gi Institute of Managers Braganza gi auditorium da pangthokre Namit nini ki oiba seminar aduda Manipur ki State Institute of Rural Development SIRD gi OSD gi thau puriba Dr. Y Nandini na Forms and Folk Literature and Specialist of Manipur Language sai biramda paper pathoki loinera Manipuri Advisory Board Sahitya Academy ki convener H Bihari na Time and Value System in Folk Literature amasung Cultural Exchange in Folk Literature haiba hiram anida paper pathoki Thoramadu Sahitya Academy Secretary Dr. K. Srinivas Rao Goa Konkani Academy President Prakash Vazrika amasung folklore scholar kyan sarugyaki Lamdamasigi Hogalakliba Aiba Ibi Singi Mapam Tamnan Namagidamak Makal Kudingi Waring the setting Singi Internet ki Kutanga Tagatuna Miam the Kangan of Pandamda Yendai Kowa E-Journal Lamangasi Yumnam Lekai de Leba Books and Coffee Sopta Launch Tokre अखोई सोसाइटी द लैरिबा आर्ट फॉर्म से मेरली फजबगी दमकता येंगनबगी दमकता नुंगाइनबगी दमकता नतबा सोसाइटी से द लैरिबा असोइबा अरानबा फजदबा मयाम सिबु कमाइना सुमथोकदगे कमाइना मसिबु माइकै ताकबा अखोइगी कह हतारे खुदलाई अमा ओइना आर्ट फॉर्म मयाम से सिजिनबा यागदगे हाइना अखोइना मसिगी वाखललोलदसु अयाम येंदाइ सागचबनी Kumja listing ani tara nipan ki R.K. Sanatombi Devi Governors Award for the Best Physically Challenged Person ki damakta application kauri hana Social Welfare Department Government of Manipur na thokpachiro lamada khangalakli namthok laba application form Directorate asigi Disabled Section dagi laurab yagani amade mensilaba form July 15 fabugi mamangda Directorate asida pisilaba yagani hadi Helping Hands for People HSP na sinduna voluntary blood donation camp masija blood bank and transfusion service the pangthokre camp adu Manos Thingom gi surgery gi matangda darkar leiba e sing adu mateng pangnu nabagi pandamda sin ki benai thauram da mioi nifu manga na EP ki
BJP High School Mandal ki executive member waramba Guru Aribam Mubi Serman angarang tang tara mari irai numit laikidabada mandal asina kendra sigi MLA Tokjom Seteberta yauna pangthoki bami phamamada thamoi songna awab phongdokre madi imung manungi awab da susar yari hana chero lamada kangalakli Hausi Sanabiki Pauda Sahi Sigi August Tadaki Pangto Pauda Riba Manipur State League Football Tournament Kidamag Neroka FC Same Sab Hokre Sathagadur State League as the football club Sigi Oina goalkeeper Ahum forward Manga midfielder Taret Madi defender Taret Kaloina and official Taruk Punamioi Kunipa Nasda Makoi tournament as the Shijinagadaba uniform sting at the Kudol Tamki Ngarang Sangak from the Leba Hotel Classic Grandi the Pangtoki Batoramaduda Neroka FC Thau Puri Bamio Kana Saruk Yaki, Hauki Sahida Pangtokiba, Manipur State League Madisi Midki champion, Okibatanatana, All India Football Federation, Gimiang Makata Pangtokiba, Second Division League champion, Masung Duran Kapta, runners up Takiba Team Masigi, head coach Gif Raikan, Lona manager ki Taudang, TH Arun Kumarna, Lokibaga Lona, Saliba Sahi Asidasu, Makatana Football Club, Asiki Taudang Singasi, Puki Gadori. Honaba Leptrabadi, Yogana Ningliba, Pantunga, Yoba Ngamgani have a Wapamase Football Club, President Dr. T.H. Dabalina Miam, the Tamakli. Player Masing Asugam the Labour States, I am a player sing C, Manipuri, Mapanda Labour, clubs in the Sanaraga, I League, Masung, ISL, the Sanadana participate of the player Mayam Lake, Neroka Football Club Sina, Manipur the Gisu I League C, Sanaba, Namnaba, Honasi, Hanadugumba, this season Namaloraga, how give a Chahi, Ani Makai Slay the Koi, Sansan Zarpani, First Division League Sanagadur FC, whole Neroka FC, team support of Zavaduga, team Sibu promote of Zavamo enough. Yam Nungai Pokche, Aduga, Akoga Loina, Manipur the Ladiba, Sanabu Nusibiba, Aduga, Maru and a football Pamzava Mayam, give them to the Achoba achievement Amma Wargani and Taruk Suba led Longjam Kubir Singh Memorial League Kam Knockout Open Kang Tournament Nambol Kendra Kangkut Mai Pakre Lining Tau Sanami Kang Association Wangoi Gimi Makada Wangoi de Leba Longjam Lekai Community Hall the Satariba Kang Tournament Sigi Ngasisana Kiba Taranito Suba League Match Amada Nambol Kendra Kangkuna Kasamtong Kendra Cultural Organization Kangkutpu Panjal Taratret Mapanda Maitiba Pibangam Ki Infalis ki DFOL Joy Kumana Maki Apopo ki Ming the Kacha Bakang Tournament Sida Manipur ki Tongan Kendra Singh ki Lak Bakang Kutarahum do Saruk Yari Satari Bakang Tournament Sika Hang Sanagada Tarahum do Sibel Lake Match Amada Kundrakum Kendra Kangkut Amada High School Kendra Kangkut Anina Lamba Taunargani Nong Singi Pibam Patabanamaram Oiraga Matamkara Lep Luraba Taranipan Suba S. Birendra Singh Memorial Super Division Football League Thasik Tarataritagi Loinana Kunmari Suba L. Sangita Devi Memorial First Division Football League Tournament Thasik Taranipan Dagi Makataba Match Sing Sanab Hauragani Hari Infal West District Football Association Gimi Makada Awang Sengmaigi SKYC Ground the Pangtuk Liba Super Division League ta Team Taretam Sung First Division Football League Tana Team Nipana Saruk Yari Hana Tournament Sigi Convener na Pachiro Mada Kangalakli. UP ki Agra the Pangtokiba International School Federation ISF World School Combat Game Championship 2017 da World Champion Orakraba Yai Paba Maite Yamadi M Lamyan ba Anibungasi Lalambung Takelamam Leka Youth Development Organization na Infal Airport ta Taram na Okre Championship asiki KG Yankai Manga Amadi Humpunito gi Taekwondo Masana da Yai Paba Madi M Lamyan ba Anina School Indian School Team gi Maut Sinduna Saruk Yakibani Kuntra Taruk Suba Inter-District Amadi Humpunito Suba State Badminton Championship 2017 the Saruk Yagadaba Infalis District Badminton Association gi players singe trial selection ama Lak July Taramapan Yumsakasha Namit ke Upung Nipan Makai Taba Matamda ESU gi Indoor Hall da Pangtok Lagani Trial selection as the Yawning by Association as the Register Taukrab Sanaro Singna Numidasi ke Upung Nipan the report Tauran Amade Mangjong Association as Secretary Pau Pong Binaba Association as Chiro Lamana Kangalakli Lorena Matanga Shaida Bulletin as a tension jadring Gimango headlines Zamona Tamjari. You saw the Sola Bama from Sing Chief Minister and Nong Taki Yangshin Cray, Matic Saba campaign system reimbursement fee and so Tazaba Cray.
Center the Lack of Ministry of Home Affairs ki team member of Manipur State Disaster Management Authority the loin and isauna sola ba mafam sing nongtak tak yengsin kray. H1N1 sandopalaina Manipur thengnare virus asin infector miyo SSC hospital the lying lihana Health Minister Jayant Kumar Fondo kray. Amasung Bangladesh ki Akbar Sa locality the level flat amata Manipuri nahama hinay saduna layram lay atopan nahama na ceiling fan da hawiyan da layram lay.